Hey guys, so welcome back to another video. Ngasi Zodiac reading gi makha chathaba oina Zodiac ahum amaga reading tawdoine. Zodiac ahum se kai Zodiac no hai matamda Leo, Virgo and Libra ko. Leo, Virgo and Libra hariba Zodiac ahum sigi 2023 sigi horoscope hai gadra 2023 sida kai oirakpa yai habadu yengdoine. Ado aise thabak khara chinbana maram oraga video se everyday nungtigi thagatpadi ngamdre hayeng thagatkena tarambaneba sigi video se do Virgo ga Leo ga se special request khara tawbirakpagi aido ngasi dum video se nangnaba semjar abane thengasu thengna ado Leo, Virgo and Libra ga iba reading se mayam punna keke lege habadu yengase. Without further ado, let's get into the video. So Leo gidamakta akhoi tarot deck oina sigi tarot deck se use tawrani ko aduga energy card ti si ani se dum pile khudingmaki common oina sizinagani ado akhoi hamada Leo gidamakta 2023 sida kari lege habdo mayam punna yengminarse ko. Leo gi zodiac sign se date kya daina kya bauno habdo dum reading se hawdrikanda in hapchakiba matek second ahum mari gi matek ki photo da dum yengbiro aduga isa na su hena khangbiramani haina khalle ko. The Justice, Nine of Wands reverse, Two of Wands, Ace of Cups, Two of Cups, The Tower ko. Sumaina leire aduga koi energy card amu pick tawrase Leo gidamakta. Leo gidamakta 2023 sida kari energy na drive tawge habdu yengadoini ko. A new romantic cycle begins sai ko. Ado reading se general reading oibanina mi khudingmakta si se loinamak resonate tawgani habadi leite adubu general over readings tagi dum lawba yaba advice sing dum lotion view ko. Look at the bigger picture. And then affirmation ko. Leo gidamakta 2023 gi affirmation na kai lege habadu yengminarasi. Generosity. Okay, sumaina card sing se pick tawraba matungda khoi Leo gidamakta reading se hawarse. Ahanbada Leo ibiriba chilinao sing se 2023 hariba chahi sida some sort of drastical changes khara go through tawba ko habidi isagi life se hoi 2023 sida or 23 se yaudringai sida habidi hauji 23 budi 23 ne do 23 sida or 23 se yaudrikandagi hana dum warnings and signs kuma phangaba adagi yaroi khotlaroi habagi mongda warnings and signs phangba career da bu oiro relationship da bu oiro ko or isana yamna kai haini comfortable oina chacharamba lifestyle dagi bu oiro some drastic changes isagi life da khanghaudana sudden change ama lakiba maybe like financial oiba matter da change lakpa oibi career ge ba matter da change lakpa rambi or relationship kumada kaina ba rambi the minus some sort of drastical changes khara 2023 sida lakpa yaba or lak 2023 si mamang dagi dum la ani habagi habdi sumaina incident ama thoga isagi life ta impact achoma piraga changes la ani habagi warnings and signs already phangaga leiraga 2023 sida change se go through tawgadabagi mami khara uiba ko aduna isa na adum hauji go through tawba hobiramba yare or makata na adum chahi sina tabla chalakpa gairoina na adum go through tawrpasu yai but some sort of drastical changes are going to happen in your life sima khangjin biro ko. Furthermore, 2023 hariba chahi sida Leo ibiriba ichilinao singse 9 of Wands hariba card reverse ko sige 9 of Wands hariba card reverse sina like isana tawba thabak kumba se
matang matam hekta chanadabagumba habdi isanadi phana khallaga tawba thabaksu mina hekta lanna lowbagumba adagi isana wagumba ngangba matamda matang matam chana ngangdabagi mina lanna interpret tawbigibagumba adagi isana kanna hotnajarakpa kharagi mahaise chadore harakanda mahi charamdaida khuttagi slip tawraga nanthoga chatkibagumba kwa isana khangjarakpa or ngaijarakpa incident khara sima thoani sima oirni kaina pura shot to habidi ready da thammaga ko isana ngaijarakpa incident khara khuttagi suddenly slip tawkibagumba khanghaudabagumba ko nanthokibase khanghaudabagumba adugumba isana kuina sangna preserve tawjarakpa or kuina sangna hotnajarakpa thabak kharagi or incident kharagi mahi chadore or afaba oidore kaina khanjaramba singje suddenly twisted turn ama logibagumba adugumba khara thengnarapya aduna mentally and emotionally strong oina leinanaba card advice piyebakwa Furthermore, 2023 hariba chahi se aduki matik busy hoiba chahi mo oidori isagi career da hen advance tawbagi oibi yai or isagi day to day life se dum imung manungi responsibility na bu oiro job ki oiro studies ki oiro natragana kay haini like isagi personal matter na bu oiro isagi day to day life se aduki matik busy hoiba kwa hoi busy oiba sina isada kana drabra habidente smaina busy schedule oiba tight schedule oiba sina isaje hena grow tawba advance tawba explore tawba adugumba mayamadi phangaktoine ba hena chawkhatpadi ngamaktoine ba ko tawbatabu sumaina busy oirakpa day to day life se busy oirakpa na maram oiraga isagi family gumbada or relationship gumbada or social circle gumbada kitang awaba gumba or manage tawbada ko kitang awaba gumba or akaiba gumba khara lakpa yaiba tawbatabu 2023 haiba chahi sida sumaina busy oiraga productive oiraga future gi damakta afaba lambi sagatpa haudoineba ko 2023 sidagi like isa jeng sagi changes to go through taraga turn na malauraga day to day life se busy oirni hai aduga afaba rom da neba busy oirtoise aduga isa je grow tawdoineba build tawdoineba ko Furthermore, 2023 hariba chahi se hiram khara da isana ngaijarakpa ningjarakpa thungdre or isana hotnajarakpa kaika khara ningba phangdre haragasu ko justice hariba card chimadi amu yauriba so justice hariba card china amu kari haige hamatamda isana yam kanna hotnaba feel dadi ngahaktang dugi twisted oina chatlu taragasu hotna zamando dum lemna di mangoi isagi damakta hotna zamando dum afaba return oina di halakani haiba ko habidi ngahaktang dugi isana kanna hotnajarakpa or preserve tawjarakpa khara do kudak ki oina twisted turn logiba taragasu isana hotnabagi matungina isana effort thadabagi matungina justice oiba result ti phangni ba habidi isana kanna hotnajaraga hita twisted turn logre kanabam khangaroi habidi natteba ko adum matangna matamna amuk turn do habidi reverse taraga isada afaba result amu praktoineba ko so 2023 se ninghanaba tawbiganu productive oina kanna hotnabiyu aduga hotnaba lepiganu mahaktang gi oiba disappointments failure thengnare haina give up tawbiganu aduga ngasagi twisted turn do isana hotna zaman gi matungina justiciable oiba adum isagi hotna zaman do adum return torakpa yabagi vision pi ba ko Furthermore, card che Ace of Cups and Two of Cups hariba card che thole A and then a new romantic cycle begins hariba card che thole A so 2023 hariba chahi sida Leo ibiriba chelinaw singi life ta anoba romantic cycle ama form torkadabagi mami ui habdi isana ngasagi drastical changes to go through tawraba matungda or isana heal tawba move on tawbagi time lawraba matungda ko or isaje kay haini isana deserve to mami imang ngairakpo oibiram bayai relationship ta leibiram bo oibiyai or relationship layer oige kaina khanba mi oibiram basu yai di taragasu 2023 hariba chahi sida suddenly isana khanghaudabida isagi life ta romantic cycle ama lakpagumba isana di expect sung tawdaba mafamdagi romantic cycle se lakpa adagi isana avoid tawgena phanyam khalagasu wakhal chanaba or isagi wa yam khangbi mana henmanbadagi kay haini avoid tawba ngamdaba adum like masa mathanda khanghaudabida close oikibagumba adagi kai haini wakhalgumba se adum chanaba na maram oiraga wahaina oina phongdoknara akanda kitang khongtak chanabagumba di laitaragasu romantic cycle du dadi dum tapna changsinba attract tawkibai tapna tawba adugumba su khara thengna dawri aduna single oina di anauba romantic cycle ama lakadawri habasi ma ready da leibiro adum prepare tawar leibiro and then relationship leibiba kangugina isagi hojik leiba relationship to maybe ngasagi twisted turn to the problem thoaga parted ways sa na khaga anauba cycle ama lakpa natragana
problem do solve taraga anauba way the relationship to evolve by any sort to oibi ko but romantic cycle ama di lakadobagi mami ure and then cycle do lakpa matam de isana avoid tawge haraga sunga maroi dabo oibanina kay haini isagi pukningi apambadugi matungina chatpase kashudi kaide na haeba ko. Furthermore, piriba card se look at the bigger picture ko. Look at the bigger picture hariba energy card se matungina 2023 hariba chahi sida Leo ibiriba chilinaw sing se thabak ama tawa matamda bigger picture da yengba ngamdaba isagi vision du dadang aina chumdradi yade aina khallibasina chummi haibagi isagi vision du dadang focus oiraga chatpa mina ngangba ma laude or mina ngangba se darkar tade aina khallisina chummi ai wakhal se impose tawgadabini haibagi wakhal da leitaragadi life se chawkhatnaba option mayam pi taraga su chawkhatpa ingam ngam moibako aduna life ta any incident ama tholapa matam or isana kainoma yaningda matamda hoi isada yamna mangzagada oiraga budi mukpa yai ko adu taragasu ngasagi isagi better opportunities khara isana mukpadagi mangzagada boy targadi bigger picture da yengaga compromise khara tawbasu tambiyo haiba advice card tagi phangebo and then generosity hariba affirmation card se thole a sigi generosity hariba affirmation card sigi matungina 2023 hariba chahi se Leo sing se yamna pukchel chawna generous oina leinana bagi damakte advice piye because justice is coming for you ko aduna isana pukchel chawrigai or aphaba tawrigai isada good karma halakani isana phattaba tawrigai isana bad karma halakani duna generous oina pukchel chawna leibiyo haiba advice se card tagi phangebo ko. So Leo gi oina reading se matang soida lotion jarage dagi dom mi khudingmakta chanani haiba leite but lawba yaba general advice sing lotion biraga mathanggi reading amuk aiminarse. Mathangda akhoi 2023 sida Virgo hariba zodiac sign sigi damakta 2023 sida kari kari lege habado yengadoini ko ado Virgo gi damakta akhoi card se pick torse 9 of cups. Virgo sa yam kaurang nangay ba mi idum yaw buni ko ay kamenta and then special request ja idum Virgo sa mayam yawe 7 of swords. Okay. Six of Pentacles. Ace of Pentacles reverse. Five of Swords. And then the Hierophant reverse. Okay, so minor card che main card sing leire ko energy card amo pick torse Virgo gi damakta. So energy card for Virgo. A win-win outcome is forecast. Okay, Virgo gisamna like tina good energy na revolve to ko be bold and make the first move. Taki ko hozik Virgo gidamakta affirmation card picture se ups and downs good things to come ko minor card sing se leire ado Virgo gidamakta ko hozik explanation se haujar age ko ahanbada Sigi card anishe 9 of cups and then good things to come ko Sigi card anishina kari describe tawge hamatamna 2023 is your year ko Virgo gidamakta it's your year because 2023 sida good things me ama isa gidamakta laktoriba maybe new career opportunities new advancements in life adagi sana pamjaba khara fulfill tawba adum anau good things kara isa gi life adum enter tawrakadawriba ko aduna like be ready to expect many surprises and many like opportunities or options ko aduga isana ngasagi like hanadagi hotnajarpa kharagi fulfillment phangba haidi sana thabak ama kanna hotnajare e adu thabak to pangthokpa ngamba or thabak to fulfill tawba ngamba adagi larik makta tambo erga su isana pamjariba level do yong achieve tawba ngamba career makta erga su isana pamjariba field do loina mak natraga su khara makhaidi advance or expect tawba ngam
kay hani advance or fulfill tawba ngamba adagi ngasagi to fulfillment harise ko adagi isana hotnajar pakharagi dum hotnajaman do mahai dum chaba phangba adagi relationship maktabu oiro or family maktabu oiro well settled oiba well organized oiba adugumba khara dum thengnagadawri duna 2023 hariba chahi sida isagi damakta afaba things me ama su tammaga leire good things me ama su tammaga leire and then isagi damakta better opportunities me ama adagi isana ningjaba khara loinamak natrakasu ningjaba khara dum thungakpa ngambagi vision do piba ko mathangda seven of swords ko seven of swords and ace of pentacles reverse sigi card anisha mo explain tawjarake sigi card anisha kari describe tawge ha matamda 2023 hariba chahi sida yes isagi damakta afaba myama mo dipi ba ko afaba myama pi taragasu isana di yam phana khanba habidi isagi maruk mapang oibiyai relatives oibiyai ko adum colleagues oibiyai isana di yam phana khanba adagi isagi mangda su dum afaba nature myama interpret tawba ko tawbatabu isana chumna yam phana khaluriba miduna isadagi some sort of advantage lawkibagumba or isada backstabbing tarambagumba adagi ngasagi isadagi kanaba khara lawkhraga kai haini like kanabadugui return piraktaba kanaba khara lawthokraga return pibiraktabagumba adugumba khara su thengnabi aiduna stranger na di oiroi sise ko aduna maruk mapangumba relatives kumba colleagues kumba na oibi ai tawbatabu ngasagi moina kalak khamanbadagi or moina kai haini phatana khanbadagi ko isada backstabbing taramba or isadagi kanaba khara lawthokraga kai haini return piraktabado adumaina tawbi ai aduna mostly paisa nungsagi field da oibi ai bako habdi isa ja paisa nungsada growth phenam tawjagadabdo adu growth phenam tawjagadabdo isagi marak mapang maktabu oiro relatives maktabu oiro isadagi yam maong mana paisa nungsa khara waigraga matam chana pibiraktabagumba adagi isana for example maruk makta yaragasu maruk to example ni koina bijaise phangpham thokpado phangdabagumba adugumba khara thengnarakpi aiduna paisa nungsagi field da mingon hekta easily trust tawthokpiganu kai haini mingonda trust tawba matamda like haina singna trust tawbiyu hoi mi khudingmak thajagano habdi nate ba dui taragasu paisa nungsagi field da khara section biyo ba ko maramdi isaga adum nakna loinaba maruk mapang oiro relatives oiro adugumba khara isadagi advantage khara lawraga isada return pibirakta yabagi chances khara ui aduna mi loina matamda haina singna loina biyu mi loina mak trust tawbiganu haiba advice se phange ba ko furthermore 2023 hariba chahi se ups and downs na feel tawgani hoi harau te aba nungai ba moments me ama budi pire ko tawbatabu life se dum nungai raga layo habdi adabanina lambi du da journey du da habdi 2023 hariba chahi sigi journey sida adum yam harau ba nungai ba moments me am su thengnar pi ai adagi adum khara waba adagi disappointed oiba adagi khara struggle thengnaba awaba face khara su dum thengnabi ai ba ko duna life have se ups and downs de aduna awaba matamda su awabado overcome tawna hotnagani adagi nungai matamdasu nungai bado enjoy tawna hotnaraga dumaina balance ama puraga life se chatpa ngamna hotnabiyo hayabako sigi chahi sida aduga health ki damakta khara section biyo maramdi ngasagi isana sigumba disappointments thengnaba matam adagi isana hotnaba khara da mai paktaba matang matam yapa matamda isaje wakhal khanjanbadagi natragana chaba thakpada kairakpadagi ko isagi health ta khara soklakpi aiduna health kumbada khara hena section biyo haiba advice se piye mathangda 6 of pentacles and 5 of swords ko so 6 of pentacles ki matungina kind oiba tamo 2023 se isana pithokiba energy do return tarak pa yabai chances lay na so mo hai adagi ngasai so mo mina betray go mataw biba yabai chances su lay hai aduna confusion je kitang delay tawbatabu isa je mina betray tawba yai haina khandana kind oidabadi tawbigano habine mo ko habini isagi limit ki wang mana taba limit ki manungda layba adum mingona mateng macha macha pangwa maktabu oiro or mingona guidance pibiba maktabu oiro adugumba matamda adum isana kai haini angama mateng adum pangana mo hotnabiyo ba adunga ngasagi paisa nungsagi field da section biyo khochin biyo haiba adugumba na tongan ama laygaga atopa side ta adum isana mateng pangba ngamba jaga da migi mateng su dum pangba ngamna mo hotnabiyo haiba advice se card tagi phangiba because isana mateng panguba miduna isagi damakta su return da mateng pangpa yabagi chances adum laytabadi natte ba ko adugi neba life se ups and downs haina piri se ko and then nakana maram da isa se katang selfish oiba tamo so amuk hai selfish oiba tamo hai maram sina kaina matam da hojikti day to day life se mi oiba se angam setlaga chanarage haba
ꯃꯑꯣꯡꯗ ꯂꯩꯔꯕꯅꯤꯅ ꯀꯝꯄꯤꯇꯤꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯏꯁꯥꯅ ꯁꯦꯜꯐꯤꯁ ꯈꯤꯇꯪ ꯑꯣꯏꯗ꯭ꯔꯒꯗꯤ ꯏꯁꯥꯒꯤꯗꯃꯛꯇ ꯈꯤꯇꯪ ꯈꯟꯗ꯭ꯔꯒꯗꯤ ꯏꯁꯥꯒꯤ ꯀꯥꯟꯅꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯕ ꯂꯩꯇꯥꯔꯒꯁꯨ ꯒ꯭ꯔꯦꯞ ꯇꯧꯕ ꯉꯝꯗꯕꯒꯨꯝꯕ opportunities or options ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯐꯪ ꯇꯥꯔꯒꯁꯨ ꯏꯁꯥꯅ ꯂꯧꯁꯤꯟꯕ ꯉꯝꯍꯧꯗꯕꯗꯒꯤ ꯂꯦꯝꯅ ꯃꯥꯡꯈꯤꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯏꯁꯥꯒꯤ ꯁꯦꯜꯐ ꯒ꯭ꯔꯣꯠ ꯁꯦꯜꯐ ꯑꯦꯗꯚꯥꯟꯁꯃꯦꯟꯒꯤꯗꯃꯛꯇ ꯁꯦꯜꯐꯤꯁ ꯑꯣꯏꯕꯁꯨ ꯈꯔꯗꯤ ꯇꯝꯕꯤꯌꯣꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ and then a win-win outcome is forecast ꯍꯥꯏꯕꯁꯤꯒ the Hierophant ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯒ ꯔꯤꯚꯔꯁ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ 2023 ꯍꯥꯏꯔꯤꯕ ꯆꯍꯤꯁꯤꯗ ꯏꯁꯥꯒꯤ ꯒꯥꯏꯗꯦꯟꯁ ꯄꯤꯕꯤꯔꯤꯕ ꯃꯤꯑꯣꯏꯒ ꯏꯁꯥꯒ ꯑꯗꯨꯝ ꯈꯔ ꯃꯨꯛꯅꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯌꯥꯗꯕ ꯖꯒꯥ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯏꯊꯛ ꯊꯣꯡꯕꯗ ꯂꯩꯕ ꯃꯤꯑꯣꯏꯅ ꯑꯣꯏꯕ ꯌꯥꯏ ꯏꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯜ ꯂꯃꯟ ꯑꯣꯏꯕ ꯌꯥꯏ or ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀꯤ ꯇꯤꯆꯔ ꯑꯣꯏꯕ ꯌꯥꯏ or ꯏꯁꯥꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯦꯅꯤ ꯄꯔꯁꯟ ꯑꯃꯅ ꯑꯣꯏꯕ ꯌꯥꯏꯀꯣ ꯏꯁꯥꯗ ꯑꯗꯨꯝ ꯒꯥꯏꯗꯦꯟꯁ ꯈꯔ ꯄꯤꯕꯤꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯈꯔꯒ ꯀꯣ ꯑꯗꯨꯝ ꯃꯔꯩ ꯌꯦꯠꯅꯕꯒꯨꯝꯕ ꯋꯥ ꯃꯆꯥ ꯃꯆꯥꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯣꯛꯂꯛꯄ ꯌꯥꯏ ꯇꯧꯕꯇꯕꯨ ꯏꯁꯥꯅ ꯈꯪꯖꯟꯕꯤꯒꯗꯕꯗꯤ ꯏꯁꯥꯒꯤ ꯏꯊꯛ ꯊꯣꯡꯕꯗ ꯂꯩꯕ ꯃꯤꯒ ꯃꯔꯩ ꯇꯧꯅꯕ ꯍꯥꯏꯕꯁꯦ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯕꯁꯦ ꯏꯁꯥꯒꯤꯗꯃꯛꯇ ꯃꯥꯡꯖꯕꯅ ꯍꯦꯜꯂꯛꯀꯅꯤꯕꯀꯣ ꯍꯣꯏ ꯉꯥꯏꯍꯥꯛꯇꯨꯒꯤ ꯏꯁꯥꯅ ꯆꯨꯝꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯨꯛꯑꯝꯕꯕꯨꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯍꯜ ꯂꯃꯟꯕꯨ ꯑꯣꯏꯔꯣ ꯏꯁꯥꯒꯤ ꯏꯊꯛ ꯊꯣꯡꯕꯗꯕꯨ ꯂꯩꯕ ꯃꯤꯕꯨ ꯑꯣꯏꯔꯣ ꯃꯣꯏꯕꯨ ꯅꯣꯜꯂꯨꯛꯄ or ꯃꯣꯏꯕꯨ ꯌꯥꯅꯕ ꯆꯠꯄꯁꯤꯅ ꯏꯁꯥꯒꯤ ꯇꯨꯡꯗꯗꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯉꯁꯥꯏꯒꯤ ꯃꯨꯛꯅꯔꯛꯄ ꯁꯤꯆꯨꯋꯦꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯔꯤꯈꯩ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯒ ꯌꯥꯅ ꯌꯥꯅꯕ ꯆꯠꯅꯅꯕ ꯍꯣꯠꯅꯕꯤꯌꯣꯕꯀꯣ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯉꯝ ꯇꯥꯔꯒꯗꯤ a win-win outcome is forecast ꯍꯥꯏꯅꯦꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯂꯥꯏꯛ ꯃꯔꯩ ꯌꯦꯠꯂꯛꯄ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯒꯨꯝꯕꯗꯣ ꯀꯟꯇ꯭ꯔꯣꯜꯗ ꯊꯝꯕ ꯉꯝꯈꯤꯕ ꯇꯥꯔꯒꯗꯤ ꯏꯁꯥꯒꯤ ꯉꯁꯥꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯂꯥꯏꯛ ꯑꯗꯨꯝ ꯏꯁꯣꯏ ꯁꯣꯏꯗꯅ ꯐꯪꯕ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩ ꯍꯥꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯏꯁꯥꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯍꯩꯅ ꯁꯤꯡꯅ ꯊꯥꯡꯕꯤꯌꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯩꯅ ꯁꯤꯡꯅ ꯆꯠꯄꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯐꯪꯉꯤꯅꯦꯕ be bold and make the first move ꯀꯣ so ꯁꯤꯒꯤ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ ꯉꯁꯥꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ opportunities or options ꯃꯌꯥꯝꯗꯣ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯥꯅ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯇꯣ ꯂꯧꯕ ꯉꯝꯗꯕꯗꯒꯤ ꯍꯟꯗꯛ ꯐꯪꯒꯗꯕꯁꯤꯁꯨ ꯑꯗꯨꯝ ꯗꯤꯂꯦ ꯇꯧꯔ ꯊꯝꯕ ꯑꯗꯒꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯀꯩꯅꯣꯝꯃ ꯐꯪꯗꯣꯔꯦ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯐꯥꯔꯁ ꯃꯨꯚꯇꯣ ꯂꯧꯍꯧꯗꯕꯗꯒꯤ ꯅꯦꯛꯁ ꯃꯟꯇ ꯊꯦꯡꯊꯈꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯏꯁꯨꯁ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏꯕꯀꯣ ꯑꯗꯨꯅ ꯑꯦꯅꯤ ꯏꯟꯁꯤꯗꯦꯟꯗ ꯏꯁꯥꯅ ꯂꯤꯗꯔship ꯑꯣꯏꯕ ꯃꯤꯟꯁ ꯂꯥꯏꯛ ꯃꯌꯥꯝꯒꯤ ꯃꯥꯡ ꯊꯥꯔꯒ ꯏꯁꯥꯅ ꯍꯥꯟꯅ ꯐꯥꯔꯁ ꯃꯨꯚ ꯂꯧꯕꯒꯨꯝꯕꯁꯦ ꯀꯤꯕꯤꯒꯅꯨ ꯕꯤꯀꯣꯁ ꯏꯁꯥꯅ ꯐꯥꯔꯁ ꯃꯨꯚ ꯂꯧꯔꯤꯈꯩ ꯏꯁꯥꯗ ꯀꯥꯟꯅꯕꯗꯣ ꯂꯥꯛꯄ ꯍꯦꯟꯗꯣꯏꯅꯦꯕ or ꯌꯥꯝ ꯊꯨꯅ ꯂꯥꯛꯄ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯦꯚ꯭ꯔꯤ ꯁꯤꯆꯨꯋꯦꯁꯟꯗ ꯏꯁꯥꯅ ꯐꯥꯔꯁ ꯃꯨꯚꯁꯦ ꯑꯗꯨꯝ ꯂꯧꯅꯕ ꯍꯣꯠꯅꯕꯤꯌꯣꯅ ꯍꯥꯏꯌꯦꯕ ꯏꯁꯥꯒꯤ ꯀꯥꯟꯅꯒꯗꯧꯕ ꯖꯒꯥꯗꯗꯤꯀꯣ ꯁꯨꯃꯥꯏꯅ ꯄꯤꯌꯦ ꯚꯔꯒꯣꯒꯤ ꯑꯣꯏꯕ ꯔꯤꯗꯤꯡꯁꯦ ꯑꯗꯨꯝ ꯈꯔ ꯆꯦꯛꯁꯤꯟꯕꯤꯔꯣ ꯑꯗꯒꯤ ꯑꯗꯨꯝ ꯅꯤꯡꯕ ꯈꯔꯁꯨ ꯊꯨꯡꯕ ꯌꯥꯕꯅꯤꯅ ꯑꯞꯁ ꯑꯦꯟ ꯗꯥꯎꯟꯁ ꯃꯌꯥꯝꯁꯨ ꯑꯣꯚꯔꯀꯝ ꯇꯧꯔꯒ ꯐꯥꯔꯁ ꯃꯨꯚꯇꯣ ꯂꯧꯔꯒ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯥꯅ ꯌꯥꯅꯕꯁꯨ ꯆꯠꯄ ꯆꯦꯛꯁꯨ ꯆꯦꯛꯁꯤꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯐꯕ ꯆꯍꯤ ꯑꯃ ꯑꯣꯏꯅꯅꯕ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯣ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡ ꯑꯣꯏꯕꯅꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇꯗꯤ ꯆꯥꯅꯔꯝꯗꯕ ꯌꯥꯏ ꯕꯠ ꯑꯗꯨꯝ ꯂꯧꯕ ꯌꯥꯕ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦ So ꯃꯊꯪꯁꯤꯅ ꯑꯩꯈꯣꯏ ꯂꯤꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯖꯣꯗꯦꯛ ꯁꯥꯏꯟꯁꯤꯒꯤ 2023ꯗ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯗꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯤꯕ꯭ꯔꯥꯒꯤꯗꯃꯛꯇꯁꯨ 2023ꯒꯤꯗꯃꯛꯇ ꯀꯥꯔꯗꯁꯦ ꯄꯤꯛ ꯇꯧꯔꯁꯦꯀꯣ Queen of Wands reverse King of Swords reverse King of Cups ꯀꯩꯅꯣꯅꯦ Kings and Queens ꯉꯥꯛꯇ ꯊꯣꯛꯂꯛꯏꯁꯤꯕ ꯂꯤꯕ꯭ꯔꯥꯁꯤꯕꯣ Eight of Pentacles Nine of Cups ꯅꯨꯡꯗꯥꯡꯅꯤꯅ ꯍꯨꯏ ꯍꯧꯗꯣꯡ ꯈꯣꯡꯕ ꯈꯔ ꯇꯥꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ Okay, Six of Wands reverse ꯃꯊꯪꯗ ꯑꯩꯈꯣꯏ ꯂꯤꯕ꯭ꯔꯥꯒꯤꯗꯃꯛꯇ ꯏꯅꯔꯖꯤ ꯀꯥꯔꯗꯁꯦ ꯑꯃꯨꯛ ꯄꯤꯛ ꯇꯧꯔꯁꯦ Your commitment is being tested The end of a tough cycle approaches ko So sumaina layre ado ko energy card amuk pick tawbo loirabανina affirmation card the strength affirmation card ama tanga pick tawjakige ups and downs ko
So sina Libra gi damakta affirmation na ye koi hojik Libra gi reading se yengminnarase ahanbada Libra hariba zodiac sign se sisida 2023 hariba chahi sida good things bad things animak mix oiraga chatkadori ko. First of all, Libra hariba zodiac sign na biri children housing se 2023 se aduki matik overthinking tauba ko. Aduki matik overthinking taugadori isagi wakal se isagi control da leitaba isa je ngahak ki ba wakal khanba ngahak na wakal ama mung sagat pa ngahak na wakal ama mung sagat pa isagi mind se aduki matik fluctuate tauba arepa ama thambam khangdaba arepa ama khanmam khangdaba adagi like isagi life the settlement ama iwat wat pagumba career bu oiro relationship bu oiro or studies ki dabu oiro isa je settlement ama ipang phamong khangdaba settlement phangba yaba janga da su phangakta gumba adugumba khar thina badagi isa je wakal je mentally adum isa de abusive oijaba toxic oijaba tawbam khangdaba wakal se toxic chalakpa kwa aduga situation macha macha khudingi or scenario macha macha khudingi overthinking taraga adum isa na hena worse oiba myama khanjin jaba gumba adugumba khar thengnarak pi yayeba kwa adumaina toxic oirakpa isa thanda abusive oirakpa na maram oiraga mingon da yamna judgmental oiba mityeng na yengba thaba ma taw matamda isana tawdringai penjadaba mina tawba thabak se singthana ba gumba se kya singthana ba ngamdaba haitare kwa and then like relationship kumba maktabu oiro isana close oina loinariba miyoi singda adum isana akhuba mityeng na yapa means like trust issues lerakpa adagi fazana smooth oina chachariba relationship kumba da su isana problem se overthinking taraga han taraga puthokna ba hotna ba gumba adagi aina chumdradi yade haina mukpa gumba aigi way sina chatkadamni my way or the highway kaina habdo ko adumaina aigi way sina chatragadi atopa way na chatpa yaroi kaina habagi isai thanda pangmukta mukpa gumba adugumba kharsu dum thengnarakpi yai duduna isagi ngasagi smooth oina leramba relationship maktabu oiro friendship maktabu oiro family relation bu oiro adugumbada isagi commitment je test torakpi yaiba ko means isagi close oina loinariba maruk mapang relations family ko friendship any situation da isana judgmental oiba isana mentally abusive and toxic oiba na maram oiraga isagi commitment je mina oina doubt torakpado ko masibu aigi asengma marubrani or masibu relationship sida aigi damuta stand toribrani or family gi damakta masibu khalibra khandrabrani kaina mina oina doubt tobirakpado adumaina doubts myama thamakpa yai duduna isagi commitment je test torakpa yaba situation myama isana adum arise tawhanjarakpa yabagi mami khar tayeba ko habdi isagi smooth oina leijariba phibamduda isana overthinking tawraga worse ohenbada amaina tawbi yai duna isagi wakhal guma mindset guma se kitang control tawbiyo na hayeba ko aduga ai card amtanga draw tawjage Libra gi damakta Knight of Wands ko sige Knight of Wands hariba card che sisiga 8 of Pentacles hariba card chiga amuk punna lakani ado ngasagi like isagi damakta worst times myama lakpa ai khopya ai hena higher in terms of relationship tani ko siguma sina have the relationship friendship or family matters tabu oiro tough cycle khar lakpa ai tawbadabu life habse ups and downs na feel tawdoine ba habdi punsise dum nungaira layo habdi yaba nate harauba nungaiba matamsu yarakani awaba matamsu yarakani na life se ups and downs na ups and downs myama lakpanina ngasagi chatliba cycle or phase se sisigi ending chu dum lakani ba habdi isagi toxic oiriba wakal or emotion control tawba ngamdaba mentally abusive oiba relationship or friendship ta commitment test torpa siguma mayam se sise phase ne ba dum chahi chupa tawraga leidoi nate buko matam khar toramaga adugi phase to gi ending adum masa mathanda su oijakini habane bago card singina vision birise coming back to the better sides 2023 hariba chahi sida isa se isagi passion gumba isagi talent gumba chase tawbiyo na haye maramdi isa je hoje career gumba settlement phangbiram da bi mostly phangdaba side na leiba male tawbatabu isaje career field maktabu oiro isana pamba se tasengna khongda ba ngamdaba adagi isana pamba se khongda rage na khalaga su ayat apan ma dum lairambagi ta taweba ko but handaki chahi se de isana apamba field khara da dum loina mak mi khudi maktabu ni resonate tawda bi but ayamba general aina ko isana apamba field da khongda ba ngamna na bagi strength to cards na piri ba ko aduna 2023 hariba chahi se de IC career se chatke or sigi line se hotnage kaina wakhal da dum khallaga lerak pa mayam do
action oriented oibiro wakal da khallaga lerpa myam do thabak oina pangthokpa hobiro haiba advice se card dagi phangeba because wakal adum khallaga lerga thabak oina pangthokta bida procrastinate tawraga leitaragadi matang matam chana isana isagi true colors uthoga da isagi passion isagi talent harvest hoga da matam sida tahouda bana maram oiraga heng tungda regret charak pi ayeba ko aduna isana isagi apamba line da hoi loinamak phangdraga su apamba line khara da dum khong thangjinba hobiro and then khong thangjillaga ngasagi isana wakal da dang khallaga leramba da taba wakal da khaliba myam do thabak oina convert tawba hobiro aduduga isagi apamba settlement do khudakta phangdraga su isagi hotna zaman gi mahai da tamna tamna charak pa yabagi chances layeba ko aduga adu yawno hotna ba ngamna ba strength to su dum pirakani na hayeba ko Furthermore, Six of Wands hariba card cha reverse thole sige Six of Wands hariba card cha reverse gi matungina 2023 gi hawrakpa phase sidadi ngasagi relationship friendship maktabu oiro isana thadaba effort ki equal return phangtri kaina khanjabagi sana overthinking tawbaguma myama adagi sana hotna jari base mai pa kadra pa oidra kaina khanbagi hawrakpa initial stages ki failures kumba disappointments kumba thengnara pakhar adugumba khadum go through torakani ba aduna isaje isana thadari ba effort gi equal return phangdre aise effort thadararoige effort se thadadabida tuoge kaina khalakpa matang matam give up tawning matang matam myam yarakani ba ko tawbatabu relationship maktabu oiro career maktabu oiro overnight te hekta settle oikiba or overnight hekta successful oikiba amata natte journey sam sange ba relationship friendship maktabu oiro adagi career maktabu oiro journey sam sangna changshin ga dobo watli ba ko aduna isage aning ba apamba gaise hauji mak khudak sida thungde disappointments and failure myam thengnei hai taraga su adugi cycle do end tawkhaga isage aning ba apamba se loina mak atraga su adum ayamba isana pizari effort to gi return di adum ningba thungakpa yabagi chances to card sina pi ba ko aduna 2023 hariba chahi sida ninghanna ba tawbiganu give up tawbiganu yariga isagi mindset emotions minds myama control tawna da hotna biu aduga career gumba da isana hotna ge na khalaga wakal da di hotna ge na khalaga hotna ba ngamakta ba singda focus tawbiu ngahaktang da return phangda taraga su khang ba kanbiraga ngai ba kanbiraga afaba result adum phangpa yabagi vision se card na pi ba ko adu last but not the least energy card che amatanga pick tawzaki ge 2023 libra gi damakta ko So luck is on your side hariba energy card che libra gi damakta thol e sigi luck is on your side hariba card chi gi matungina life the ups and downs me ama thengna ba yai haire adagi sana toxic oijar pa ya bai chances lei haire furthermore isagi patient isagi apam balam ida changshin bahar pa matamda disappointments failures me ama thengna ba su yai haire tawbatabu adu me am do isana adum khang ba kallaga hotna birak taragadi isagi aning ba pam ba khar thung ba yai habanina luck sizu isagi side ta lei ba lei ta bana te bana 2023 se productive oide unlucky oi haiba yaroi ba ko because bad things khara thokba or bad things or struggles khara thengna taraga su adugi cycle du di yam thuna dum ending oi khini ba ko isana khara mindset kumba khara control to biraga loire ba and then isana hotna ba kan ba khang ba kan ba dugum myam do dedication do to ba taraga di luck is also on your side so you can achieve whatever you want ko have the loina mak na traga su khara makhai dum achieve to wangam bagi goals or chances to pire banina isana hotna ba kan biu isana hotna traga di pai te line puplau thadar tu ni natte ko aduna isana hotna ba kan biu khang ba kan biu ngai ba kan biu and then emotional side se control to biraga afaba results se rip to na ba hotna biu because luck is also on your side so sumaina pire libra gi ba 2023 gi reading se stegi low ba general advising lotion biraga mathangi reading amung ai minarase ngasi go na di reading se matang swaida lotion jarage thank you for watching my video stay tuned for more bye bye